Lamhenba magi lamhenba matauda thaiduna chenba ngamdre mangau themali mahakso lamhenba henmankre thamoidagi lamhelaklibra phasinba ngamdaduna mapan thoklabra haibaso khangba ngamde matau khuding mawong khuding nokningba nungsibagi chang asum hengatnaba machak amadi oirakani haisira Mekiras na ngamduna ngasidi mayum khangkre thoishna geto hangdoktuna changge tawbada Mekiras na gari dagi kumduna thoishna gi mang oirab chensinduna thatkre thoishna suklap tawna yengduna haire kai mungwalige yum sukhange number du dang piram ai number do nangge doge habano bida piro matungi wade adum khangkani hosik matam sibo nupi lakna bachanari bro Chana daba ay khangni ay napamade isa na dum chanar darkar da dita dugi baba hoy adade muk changage masai da ngang isi kai win khalino kai no number chatke piramo hando se piramo mi awai ba yam yetlin nang sa isorna nangi na famda koyet yeturo na tharabani ishor gi wa hiktok ko phati Natik na pachaba mi madoy ni yengu jo. Ay ganang kasi chana grazani. Hay din nagandi si. Somse panji soira ba. Oiri. Adusyo na sunglangi. Tablap murum sola duna. Ikubuk leho bro. Father ay ba. Nang se usitrini ni ha. Usita ba soy zade, karim na ba soy zade. Kino masumaining ba. Chato, mi na wara zade. Noy father da WakhaL ning ba? Kaiwa. Can I have your daughter for the rest of my life? Siwa sa yamay ning ba? Thoishna Mekiras ki wadu makhata na khumdre. Mekiras pa inthoklam laga geto hangduna changkre. Mekiras gate mamang duda leplaga nokmi tawduna lay machinda sumurum sole. Kaigino khangdeda sa athin nungshi khale. Mataw sinahili nungship nungtigi duty wergi masang mana. Asham lang ahak, mafam aduda layram laga, mafam dudagi thoglakle. Main road rom da thorakpana, Mekiras kari ningsing lurabano khangde. Thoram liba gari do lepe, aduga pocket dagi phone do lawthoga, ngai hak met laga lay. Contact da changlaga, Roger haina save tawa number do da call taw sile. Kuide, Roger su call do fat pai khale. Duty da ribo. Naitai. Hozik jotorbo. Hospital yore, kidore. Okay, ay laki daw ba? Kay numino. Yadro, yam lakaning dabay waraba. Pagde, lagdoy di siya salo. Oina sa liya mo. Tame, lagi. Wahay si Hairaga call do fat kag tatle, aduga gari do start taw do na hospital dam na thore. Kuide, mafam do yaw bada, mayam dagi, thoidok hendok na so, speed do thaw bana. Gari do pag taram laga, chumdring, Roger gi room dam na kakale. Thong do nok taw de, hang to aga dum changle. Roger Mekiras da yeng laga, Nuk paudi tauram yaidana. Mekiras thawa sada changlakduna chair da chingthoga famthai. Illegal oiba thabaka taurabo. Adug yam pakhalido. Room da nok tawba haise hawna bini ni bondho. Shya, ibo, chap manaba ngaktani ko. Aduna kaisu kalakchade ai. Nangi khadang sidi laina sabada soidana khadangi jagadane henjin giba male. Mekiras pocket dagi churup box to lawthoga thakya haina tawbadu ubada Roger hogatlaga prap changai. Aduga churup do fatmole. Kaino, ngawrubo nangbo. Hospital sida churup ka daw khalaidubo. Ay nathakpa manaba. Thaidudi. Sakphazaba, hospital manung sida di thakdine. Hospital dala iba mayam su loina thaubay naraga lakpa kungay amani. Aduga soida yaya de kaina nok tawda ngaire. Nang shay kamay ngangnani. Nang nangang bidro siyay da. Roger amok magi fampham da changdo na fam thakre aduga Mekiras da munna yengdo na lay. Mekiras Roger da haifet yeng laga. Mercy hangrabo. Hangrabo ay bani. Kaidaw gaya no, amok pa siya wala ba? Bajo yam ngangi da, hangi se, sachal kumo. Nang bungarang di, maasi atimbut ni, dargar da di ay giday ne. Mekiras sora sang ba mahondok laga. Ay ha, adugini ang gisi. ATM na nara layraga kamay na somda pa siya sa tiyado ino. Adugini, karino kara mo malan gitaw ni somda yadre tabagamda. Ibo, nang, kuy ho layra no, hay romi, hangraba ba.
Andre, masayam soli bane. Nang na yengiro. Yengdeda. Ahan bagi first aid piba dude aina piki. Makhadi doctor transfer dogre. Aina imanaba mada tandana. Kaigi taliba. Talline ay hina dine. Sha, nasaktuga. Masakadum yawanida. Pazabani. Hoy, pawadi paze. Yenging basakadumay. Pura naibane do. Ado nang maram khangbro. Kay maram. Mana arido kamaina no haiba. Sumsamlaba. Ngarang da natro. ATM bud na hairam budu bunangbo. Hauzik so haigre. ATM bud mathau yadre. Aduna khara thuna fana baidana. Mainu baga khanai haibra kaino khangde dai su fajana. Mekiras nok fet tawi. Wadi khumlakte. Roger de adumak makhatare. Mainu bana nung nara kaino langi haibra. Adudai shok pane haibra kaino haibane. Fajan khangde ne shu. Mina haibada tabane. Khara khanai hai. Case tau nei kai shu hai. Nupa mayumga nupi mayumga hana dai shu yana daba malimne. Moi shi nang khangro shi gi maramda. Mekiras nok mi tawduna khangi. Mainu badu su okdabane. Atopa maram gi oiram. Aiga marsi ga punbay oiramne. Thingamba yai. Nupa aduna dapshu tarungani. Khangna mukso. Mekiras usitaba minok aman noklaga. Khangna tawriba thabak ngagtani. Maram lay. Aina tawba thabak sing maram amamam loina layribane. Loina maklay. Maram laytana aina sigumba thabak tawgadrane. Wahai se hairaga Roger de yengduna nokfet tawre. Roger Mekiras ki WakhaL duda vab takre. MANGLAN takre. Mamanabada munna yengduna ngay haklay. Aduga tablab haire. Nang marsiu na gero. Aigi maram gini. Mana soglibado. Aduna unani. Ngay hagwaraso. Mabudi mara layzabadi natida. Nungay gadrane. Nang nasin mangam loidro. Okay. Asumna nidong hagwari sanarba matong Roger hogatuna thokre. Mekiras room duda famlaga ngay haglay. Tuminna. Roger apron ama puraklaga. Mekiras tapi. Mekiras tingag yenglaga. Kaino sina. Silit laga unaw. Ato ba mi chang handi ni. VIP room na nilayrise. Taray nagamali ro. Sina tradi upay liti. As nagor. Chalo. Sina tradi upay liti. Mekiras WakhaL nga khali. Ato ba kuide. Apron dalaw na fadli sili. Sarto gi mathagta masatanan ba dumak mali. Asing ba doktor gi saktam. Mekiras noklaga. Roger da haire. Kari noigi kop na loibado. Mi si de haiba khangnaba kop na loibado. Adudi piroidro. Roger no aga saksidi pirake ngai ko. Aishu yaugi natradi yar. Asamna nurse amaga loina duna makhoi ohom marsi na leiriba room adom da lai. VIP room oibana khara check se na tawi. Roger na room du nok tawi manungdagi nok tawribadu taraduna ibem chana thongdu tapna hangtore. Roger nok fet tawna. Ma'am. Kay takbigadaba doctor. Chegong tatawzagi patient yagadra. Yani hekta changbiro. Asumna ahumdo room manungdu changlay. Room duda mi ahen balayramde ibem cha khagtani layramibado. Mercy bed to the hiplaga lay tuminna. Nurse nupidu changsinduna Mercy bo BP check tawi. Loiraduna Roger na ingit tawre Mekiras chango haina. Mekiras gyan tare haibagi matagom phatchangi. Aduga Mercy gi makutu pairaga haifet yengi. Hek yengbada matawdu imanda mankre. Film kumlam labade Best Actor Award phangambasu yabani. Roger ibem chabu wari sanaduna laythoknaba nakanda kana hotnari. Ibem cha so hoy mai haide. Roger ga dumak wari sanai. Machada haifet yengamaga Roger da onsinduna wari sanai. Mekiras taplab na kauri. Mercy mamitu khangsing singkre khonjel duda taplab na. Kana. Mekiras uplamba marks to haifet jingthai. Masak takpani adubu kuide fat amuk jingkhatke. Mercy Mekiras oirambaduda kapning basumsum hengalay. Phajin mangamdraba mali maungdo mapi ihawre. Mekiras tapna taithoi aduga haire. Kapkanu kaidawrage. Hojikti ay laaside. Kashi tawroi. Kamaina. Nang maphamsida kanana hairake. Mikup khuding aina nangbu senaribaside. Kamdawna khangoi. Hai khradudi. Khongthang khuding senagani haidana. Mercy Mekiras ki wada nik launa. Mekiras. Aibu maphamsida ki putokpiyo. Ay yam wari. Madam khra ngayo. Kashu tawri. Ay lakani. Nangi manakta. Kashu khanganu da. Kapkanu se.
Mercy wahaiduda makhon thokre kapkhibado. Ibemcha machanupina kappagi makhol tabada pakhatna chensilei. Aduga taha haire. Kaidore, icha kaidorage. Roger su pakhatna Mekiras ki manakta changle. Ibemcha Mekiras ta yengdana. Doctor, kari toba yaurage. Aina incident sigi matang da kitang khangningduna hanglubani. Adugini. Sorry. Ibemcha saurap tawna hanadagisu hana haijakre. Kyara khangbidawrige. Hospital sida past history khangdrabadi layingba yadabagi monglo. Roger marak fat thalai. Anawoiba maramna fazana khangdradi yade. Sigumba police case sidi. Adugini. Sawiba yade. Mekiras na yadabagi ikoi songjabani. Sorry. Wahai si haram laga Mekiras na mang thaduna chatre. Roger ga nurse nupiduga aniduso Mekiras ki matung inaduna chatre. Mekiras Roger gi room damna lai. Roger so Mekiras ki matung inage khanbado nurse nupiduda wadu kang thoraktanaba haiduna wakaya melame. Roger so hobe magi room da lakpada Mekiras leiramdre. Apron ga to table mathaktuda adumak thaname. Roger machinda murum soli. Aiko pili masinu pasiga punbase. Shibam nabamam khangwidori. Amuk sunu ngaidini tinaruba kobanina. Pudi phasana puningi he woiba. Asumna numit kharani hawkre. Ayuk pangan basu natri. Pangtheng basu natri. Gari ama police station da thawzilai. Bimoti gari dagi kumtharakduna manitombagi manakta lai. Police station manungda changlakpado mayamda tingak yengnai. Lamdam sida miyamna munna khangnaraba miyoi amana asumna lakpasi angakpa phawribani. Bimoti manitombagi roomda changlai. Manitomba ingangakna famlambadagi hawgatuna Bimoti gi manakta changlai. Aduga thazadaba amaga loinana hairei. Imasiya kadomda chatlubano. Bimoti nokmi ichagi manakta laklibanine. Phone da dum kawrakpa yabasibu ai dum lakpa yabasida amuk wahalli. Icha thabak yam chinbaduda lao haigadawribado yararoi khanbaginida. Imasiya lao sofa sida ngak phamsi. Asumna ni do changsinduna thariba sofa duda tapna famthai. Kai janingi imasiya ai lehelaki. Ima kaisu janingdreda tawranu thabak yam nabani. Yaroi da imasi cha thaksi. Ai haikige. Manitombana yamandadana namdana chapura o haina haikre. Bimoti Manitombada yenglaga. Ichadi phazareda uniform wo kai wo thokna bakjakre. Asingiroi masiya. Hoine phazai pakjai. Ichada on thokna bakjakre. Ado imasi kai lerage thajadan laisibo. Bimoti sakfamdo khangan hanjili aduga Manitombada yengduna taplap haire. Ichada wa khara haige tobani. Yaroidro. Yani kai yaroiduni masiya. Ibungodo bu kamdawrige. Nakhoibu pauga phaunabro. Manitomba wahangdo hanglakani haiba ma ngasai khanglabani. Hangsu hanglei wahangdo adubu nokfet tawna dumak paukhompirei. Phaunai kai hayo haiba noi masiya. Kayam kuina mana adumna leigadawri. Chahi asuk sangbase ma adumna angang macha saduna leiba yagadawri braba. Imasiya ikoi swairi ni lawba ko baleite. Masado adum thawa sada dumagle. Asuk yamna anam kan masibu karino. Mapasu machasu chapmane. Haina tanaba yate. Yumdu ihang ai leiba ngamne. Icha singbu ningsingine. Wahai si hairaga Bimoti mapi ira ihorei. Manitomba Bimoti na adumna kablakpado manungai taba phawi. Nungairamoi haibasu ma khangi. Adubu ma matangsida kari wahai hairaga Bimoti bu karamna themgani haibadi ma tasingna khangdre. Manitomba haibam khangdabagi tumin leikre. Bimoti wado dumak makhatarei. Napabung sune adumangai. Angang na lan khaira phawa anam kallibani haidana muktanan. Karibu kana dawrige. Hanu thangsida. Ngangnaba yam wai. Machasu chapmane. Mapagi machingne loribase. Hainaba tanaba yate. Animakne imantamane. Pabung su sauningbagi oiramba yai. Mana haina thabak singdu tawkhibagi sauningamgani masi. Themse tapna dum yarakanida. Nangna khara laaga hairula. Aina haiba yadre. Karigino khangde. Adubune nangi maruptusuni. Masu gyan taba yare. Ahanna sauri hairade angang mana khara phathaba yaidana. Adudi nate animak muknaduna leine. Ai makhoi ani ki khanbadane isase leina ma oirabani. Imase kaina su khanjilunuda. Adumai themgi. Mana leiribaduna kamdawna leiriba. Paisana kanada ki lawriba. Nakhoida ki lawbro. Kayam lawkre. Ima pirake.
Manitomba wahangduda kari khumdoino khangdabagi ngahak tuminlay mata singna wahangsigi paukhum leite hajinabasu mangamloi pamde adugumba minamba wasingdo ahansida haiba aduga amaromda asingba hairagana ahansina oigadawriba phibamdu ubada nungaidabasu phawi paukhumduna ahaldo leina ama oirani mata singna khangi aduna paukhumdu semjin chajinduna haibana fai khanbana semjin chajinduna haire imase thabak maja maja khara aina bi adudaw Imasi paisa gi dingam naba hotna hansida angang machanade paisa gi value kharasu khanganse ka hena makhata na haiba ngamje ma wahido simjin chajin ba oibana wado haiba loiraga matomta ten kut yothajai aduga masamdo haifet semi phare wahallaga khangalasi adumna kayam kuina leiba yagi haido ma khangalasi hoi masi asumna ani do nga kwari sanaraga bimoti so halage hairamlaga mafamdudagi chatkre Mani tombadi magi thabak singdo adumak makhata na tawhawri nakalamadana mairaba magi office room da famlaga file khar yengduna leirambani nupa ma hatho magi room da changlei mairaba nupa dugi fingba matawdu ubada yenglaga le nupa dugi meeting du gyan tare haibagi mongda wadu makhata re sir miyoy ani ni handak thada mana loisilibase mairaba sora sangba mahontoi file du khumjinduna nakanda thamkhre aduga telhaibada yengduna pakhompire atopasingsu plan tawribra tawri thigali ahin khudingi adubu masa chati mi thadokduna theli mi ma halade mathang haninge haibagi niyom do tawrina haliba du su kene mi hat manade plan tawraga haliba mi ngaktani murder mandana ba mongdani haliba mi hatu drug bizaduna hatpasu yaw phai tawjasan kayam kuina dumna tawge haibadu yengba taridana fare Pawano baliraga hairo ingonda aduga mabu miko khuding senagadabane haibasimadi nakhoi kawba yade nupa do hoi mai hairamda room dagi thokre mairaba magi room da famlaga manglaga ngai hakle mongdu WakhaL mona khanba male asomna numit kharani hojin kre office tani break matam oibagi bidiaga thoisnaga do lunch break tawnaba haiduna thoklei ahangba mafam ama yenglaga ani do famthai aduga chapot khara order tawraga ani do wari sanaduna le bidiana Ibungo thoglabra thogle oh adoi tardi nangkhar komani ne thaba ko mira chelera gyan ta de dune koiba da dum pangjata chali pakhang machani gaino khra sungau je sanuda nang dona laisabi aribi oraga ne phasilaga leige di kana ya doi no bema ai ka sho haide mi vidya oiba noi sidi aribi na hariba nangdi hauzik thingaga nupi phanghaudre iche nangna thingdana nupi piu harakani ko Nangai gayam kene ai gi delay nangi delay adu khan baini aina kiam he khaisa drese aduni kisauko hojikana ngang hena sathirabani kibana lori bema ado aise kinu mangi dobani ne kai wano hango amma na hamu cafe da thengna banu pada thoisna madu palakpada bit irai leitana khumlei kai dorage do khangnaraba khangnadeda kaino dubo Magi do nangonda kaino WakhaL khali salo as toksida mai wado yam irritating oiba natungi na drabo ibema nahan ki foundation de numita thengni ai gi yum khangninge haidana itung inari ai so masidi haidana aikhoi ma bokhoi gi yum da changsin mani pharamani ma phare duna nang diam singina singyam chabro handak marak sibo khara tawda yabra mana sungam ya ponte adom daga chachadri ai tandana Kuiraga chatlabani mala amadi haidana maningdagi nupa amagi khonjelda nokmi tawduna asengbuge thoisnaga bidyaga do khonjelduna maning fat onthorakpani leiramiba nupa do ubada ani do tingak yengduna nupa do dale